MLA manga disqualified tawraba yana leire BJP gi mirep Ningthau da Vote sanajabo mai pakhanabagi damak Manipur Legislative Assembly gi speaker na Congress MLA mari amasum Trinamool Congress gi MLA Tongbram Robindro disqualified tawraba yana leire hain opposition gi MLA amana pauksi asida hairi disqualified tawraba yana leiriba Congress gi MLA mari adudi Y Surchandra Khetri Biren Sansam Bir amasum Paunam Brozene BJP da MLA masing shuna laitabnina mikhal asigi yenga disqualified tawbana tana pambai lairoi hairi mara asida BJP gi MLA ahum resign tawbudu speaker na yakhrai atopa maroiba paw amana mu NPP na Ningthau da Vote piroi Jayanta Kumar June taraga mapana pangthokadoriba Rajya Sabha gi mikhal asida NPP gi members sing da BJP gi mirepta Vote piroi minister sing da mana tawgudaba thauda sinnanaba haibada minister na tade mamingi oina minister ohelaga thamba manai haina N Biren lengakta minister oirambadagi pham thadokhraba kaisamtong AC gi MLA Jayanta Kumar phungdokhrei atopa yamna maruiba paw mana disqualification Speaker gi judgment ngasi phawba laukthoktanaba court na khangankhrai MLA tere disqualified tawbidre haba wakat Congress na handokcharage heirakle Congress ki ticket karaklaga BJP de sanction ki haibegi matang na Manipur Legislative Assembly gi speaker gi tribunal da sathariba disqualification case ki judgment heng June taraga mapan phawba laukthoktanaba High Court of Manipur na yathang pikhrei amromda matam yamna sangna leibak sigi aphawba ukil sing nektuna Congress tagi tam thokruраbe MLA tere disqualified tawbidre haina court wakalakhibadugi on tainabada hujingna amuk speaker na disqualified tawbigi khongpham satna hanbiganu haina Congress na amuk miscellaneous case ama file torkhrai masiga loinena disqualified tawnaba sangsilama khongpham sing ado handoksarage haina court lakhrai hanagi mapung oiba disqualification gi case nauna Congress na disqualified tawdanaba tharakpa wakat sing hayeng court asina amuk hana khanagadori Thajaba yaba mafamdagi phangba pawn hai Congress MLA tarit adu makha tana Assembly Complex ta hayeng phawba sangba yadabagi athingba leiri adu moinama hayeng pangthokadaba Rajya Sabha gi election gi matam asi numidang wairam gi pung manga phawba oibana court na tarakpa wayel aduna MLA sing vote thadabagi right phangadra natragana phangloidra haibadu anganba pungphamda khangane Congress ki oinadi disqualified tawnaba makha tana taksin dabada natana Legislative Assembly gi speaker na makoibu disqualified tawba thingbinaba wakat adusu hayeng khanagadawri amaromda High Court asigi Justice KS Nobin Singhai gi bench na ngasi pikiba order aduna hai interim measure oina aduga speaker mamangda leiribe petition sing dispose tawbada makha tana samamnaba thoktanabagi damak speaker na ngasi reserve tawkiba judgment adu hayeng phawba sana handana thamgadabani loinana case asi hayeng amuk sathanaba notice piki party anima ki lebribe advocate singna notice lawkhrabana formal oiba notice thoklaroi haiba wafam supanki court na petitioner amasum respondent anima ki warol taraba matungna pikiba observation da hai speaker na makhoigi Mangjaunana notice pidana amasum makhoigi warol tadana lakhotkiba proceedings sing ado court asina khanabagi merit lay aroinana court amana natragana tribunal amana noticing natragana makhoigi council singi wa tadana order pass tawba asi natural justice ki principle thuwaibani loinana constitution gi article 13 gi mayoktani tasingnadi court asina Rajya Sabha election natragana state asida lakliba political development sing asi court ka mari leinade court asina lumna lawribadi petition sing law gi matung ina dispose tawbani maru oina speaker gi tribunal na petition sing dispose tawbagi matam haiba ngamdi haikibani adubu ikhang khangaudana maram amata piduna June taraga nipan amu lepsilakpani masi phajadaba amadi maram chadabani hana court na makhatana observation piki